Wabagai Imphal Fauba Mayai Lambida Chain ba Auto Madi Magic Ki Association Singit Homi Singna Nong Magi Sintale Tuna Aikoigi Imung Lising Amagi Jakau Tadat Biganu Aikoi Bisu Hinghan Biu Haidana Wakat Khongjang Changsilkhre Ngasi Imphal West District ki Manung Chanba Samurog Daleba Kangjebung Lampakta Wabagai Imphal Fauba Mi Putok Pusin Taudana Miyam gi Seba Tauriba Auto Amadi Magic Ki Tonganba Soceity Association Tarahum Dogi Apunba All Mayai Lambi Transporters Association Amlta na Sinduna Junction ki Bawakat Khongjang aduda Amlta gi Secretary Huidrom Mangi na hai Manipur Lenga ki Transport Department na Mayai Lambi gi Imphal dagi Wabagai chain bus singasi Hana Wahengbam Laikai gi Lairembi mapada parking piraga atay auto amadi Magic Singna bus ki mamangda pirami adabu handak ikhang khangawdana hairiba bus ki parking asi Wahengbam Laikai gi thong manakta oina onthorokpa sina lambi asida chiliba auto amadi Magic Singda mi tongnaba leitabagi achauba awaba ama oire auto amadi Magic thauba singna thengnariba awaba si yenglaga lengakta Wabagai chain bus asi hanagi mafamda adumak parking ohenbiu haina taliba demand asi athu matamda thabakta onthok piu karigumba taliba demand asi thabak oina onthok taba tarabadi ngasigi khongjang asidagi hena kanba khongjang kaya changsinaba sem sari hairi Matam Chadana Suma Tabo Makamutra, Akui, Gateway can be Sada, anxiety, tension, depression, Amala, from the Laktamale, which Gai Trogo making the Kanbok, live Mayamster. I don't have to guide the River Piggy, so you from the Lenga, Hajinina. But Mokojo, never Adam Simbiu, other Akoju, never Simbiu, Aduna, Mokoi Hana, the Visaga, Taraga, Matam, the Mojo President, Adam Pang, Akoji Pang, Adu, which is the Moyo Matak, Akoji President, Amata Pang, later, Aduna, Akoji Kate, the Kangdom. Kama si awa wo ibnina ai mama be panjarga ba koi ki akoi de sini punchi hinjeriba simpamina aduna akoi ki masida base lagu income jona lakram na akoi hujiksi imu mone ki anga gi tuition gi fi gi laik tambe gi gari gi adigi gai lo lo jari second hello jari mi gai thoi hinjabu jari adu puna masi paisa ji income je lakram na